Doctor gi Cheksindabadag Piima Hospital Thoubal da delivery Toukhibi Nupi ama Aruba Phibham da Leire. Mamang tha August 13 da Thoubal Mellaground da leiba Piima Hospital da Operation touduna angang unakhibi Wangbal dagi mirolbi Nupi ama angang unnaraba matung da fibham ka henna sokchinlakpadagi JNIMS da Aruba Phibham da laikatnaduna leiri. PiiMa Health Care Doctor na Cheksindabadagi anabagi fibham asi yauna sokchinlakpadagi haina imung manung amadi leikai-gi mioisingna pendaba fongdorakli. JNIMS da Aruba Phibham da laikatnaribi nupi adudi Thoubal District Wangbal Maning Leikai dagi Keidongbam Purnima mapuroiba Keidongbam Nageswor ni. Wangbal da leiba Ima Swaibi Sanglen da leikai miyamgi oiba mifam ama pangthoklaba matungda paugi mifam pangthokladuna Purnima gi apokpi Thoubal sana amadi SWC Wangbal gi Secretary SH Sagarna fongdorakpada Purnima asi mamang tha August 13 gi ayukta angang unnanabagidamak Thoubal Mellaground da leiba PiiMa Health Care Thoubal da pukhatlakibani amadi numit adumaktada mahak angang ama operation touduna unnakhi. Purnima angang unnadringai mamangda tha khudingi check chatuna masada anaba amata leitaba amadi pumnamak check tawraba matungda mahak operation touduna angang unnakhibani. Adubu angang unnaraba matungda numit adumakki nungthil pung 3 lom tarakpada Purnima asi ising chatpa lepkhiba masa nungairaktaba hakthi toina khanba masa pongkhatlakpa amasung diarrhea na chingba tawrakpadagi healthcare asigi authority da complaint tawduna khangankhi. Maduda Doctor na karishu tawroi ising chatriba adu humangda atai da adum chatkibagi oigani haiduna adumak thamlakhi. Numit humni leiraba matungda August 13 ta Doctor na yum chatpa yaragani haina Purnima bu discharge tawrakhi. Adubu yum hek yaurakpaga Purnima gi makhong pongkhatlakpa na chingba ka henna haksang nungairaktabadagi Raj Medicity da August 19 da chatuna check tawbada Purnima gi kidney animak fail oiri hairakibani. Mahak hauzik JNIMS Hospital da refer tawduna hauzik fauba Aruba Phibham da layengbagi thabak chathari. Oirakliba fibham asi PiiMa Health Care amadi healthcare asigi doctor na operation tawbada cheksindabadagi thokpa thaudokni. Maram asina doctor amadi healthcare asigi authority na lakliba tha asigi kun faubada mityeng changbirakadabani. Natrabadi club amadi leikai miyamna akanma khongjang changsingani. Mari leinaba health department asu hiram asida amadi healthcare center asida mityeng changbiyu haina fongdorakhi. Mamang tha kitang tara madida Piima Hospital da angang unabani pure ayuki da angang isa nupi operation puthoraba matungida nundin gi pung ahum sidagi di ai isa nupi ising je chatkidreba ising chattabadagi aina moigi sister ngai da hai sister ai gi isa je angang isa nupi je ising chatkidre kamai tawbuno anta yengbiyu ai cha nupi ji ising chatkidre na de humang da chatpa oirangani na moina adaidi ma je makhong makut mama je loina ma je pongkhale aina sister anta di yengbiu ai cha je na hai kanda ising da chatpa oirangani moi adum hai adaidi akoi change hakthi khara khanjalak adagi mu adui matung atang leiba ma diarrhea mu tawrei adagi mangon je indham chanba laiho ho baje atoki mati tawre ai tawbong khangdana Purnima nambu kaidawrage ima chae hakthi ju pungkhanda khalima je ima chae ai yang ware na man ai bun da tawre de Purnima ima haibong khangdi doctor dum ta kaubiyu sister na ai na haire doctor dum ta kaubiyu ma round chaki karai da num chaki ma je ko karawai da num thabam chaki na haire ado ai isa je amta din noi yengbiyu ising ju chatre kaimbo tawdre makhong makhu chuloin pongkhale kari noi tawdui je khangde si moina humang da chalimena adum chingak ta haire tuga numi humni subajida moina chatlo yani na haire ko doctor duna ma isa nupi je research tawbugi che ji iraga akoi je halakan da mayum yodai makhong ga je chokto wang na pongkhatna ima na marai marai ke do mo kang adugi mongala ga yai cha nupi je na bai helakpadagi rasta pusan baneba rasta pusalakanda ai isa je kitni alima fail hoye pango paisa gi nati doctor jiga ujigi hospital PiiMa Hospital jiga na ai gi isa nupi da nari ba tawri ba sigi daita khuding makte moi ani jina lahon ga da bane amta lahon biu mayam na mateng pangbiu ima iben mayam na isa gi tawai ni khanbiu
ꯊꯣꯛꯈꯤꯕ ꯇꯥꯡ 13 ꯑꯥꯒꯁ 2024ꯗ ꯀꯩꯗꯣꯡꯕꯝ ꯑꯣꯡꯕꯤ ꯄꯨꯔꯅꯤꯃꯥ ꯗꯦꯕꯤ ꯋꯥꯏꯐ ꯑꯣꯐ ꯀꯩꯗꯣꯡꯕꯝ ꯅꯥꯒꯦꯁꯣꯔ ꯁꯅꯥ ꯍꯥꯏꯅ ꯋꯥꯡꯒꯜ ꯃꯅꯤꯡ ꯂꯩꯀꯥꯏꯗ ꯂꯩꯕꯒꯤ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯑꯉꯥꯡ ꯎꯅꯕ ꯅꯨꯃꯤꯠ 4ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯏꯁꯤꯡ ꯆꯠꯄ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯄꯗ ꯀꯤꯗꯅꯤ ꯑꯅꯤꯃꯛ ꯐꯦꯜ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯗꯣꯛꯇꯔꯅ ꯍꯥꯏꯕꯤꯔꯛꯏ ꯔꯥꯖ ꯃꯦꯗꯤꯁꯤꯇꯤꯗ ꯂꯥꯌꯦꯡꯕ ꯆꯠꯄꯗꯅꯤ ꯃꯁꯤꯗ ꯀ꯭ꯂꯕ ꯑꯃꯗꯤ ꯃꯥꯏ ꯄꯥꯏꯕꯤꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯤ ꯀꯩꯗꯣꯡꯕꯝ ꯑꯣꯡꯕꯤ ꯄꯨꯔꯅꯤꯃꯥ ꯗꯦꯕꯤ ꯃꯤꯔꯣꯜꯂꯛꯄꯗꯒꯤ ꯗꯣꯛꯇꯔ ꯇꯥꯟꯅꯗꯨꯅ ꯊꯥ ꯊꯥꯒꯤ ꯆꯥꯡ ꯅꯥꯏꯅ ꯆꯦꯛꯑꯞ ꯇꯧꯖꯔꯤ ꯃꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯅꯥꯕ ꯑꯃꯠꯇ ꯊꯦꯡꯅꯗ꯭ꯔꯒ ꯑꯉꯥꯡ ꯎꯅꯕ ꯅꯨꯃꯤꯠ 4ꯅꯤ ꯁꯨꯕꯗ ꯏꯁꯤꯡ ꯆꯠꯇꯦꯅ ꯄꯨꯈꯠꯄꯗ ꯀꯤꯗꯅꯤ ꯑꯅꯤꯃꯛ ꯐꯦꯜ ꯑꯣꯏꯔꯦ ꯍꯥꯏꯕꯁꯤꯗꯤ ꯑꯉꯥꯡ ꯎꯅꯕ ꯅꯨꯃꯤꯠꯇ ꯗꯣꯛꯇꯔ ꯑꯃꯗꯤ PiiMa Health Care Operation ꯇꯧꯕꯗ ꯆꯦꯛꯁꯤꯟꯗꯕꯗꯒꯤ ꯀꯤꯗꯅꯤ ꯑꯅꯤꯃꯛ ꯐꯦꯜ ꯑꯣꯏꯔꯛꯄꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯦ ꯃꯔꯝ ꯑꯁꯤꯅ ꯑꯣꯄꯔꯦꯁꯟ ꯇꯧꯕꯤꯔꯤꯕ ꯗꯣꯛꯇꯔ ꯑꯃꯗꯤ PiiMa Health Care Thoubal Mellagroundda ꯂꯩꯔꯤꯕ ꯍꯦꯜꯊ ꯀꯦꯌꯔ ꯑꯁꯤꯕꯨ ꯆꯂꯥꯏꯕꯤꯔꯤꯕ ꯀꯃꯤꯇꯤꯅ ꯑꯊꯨꯕ ꯃꯇꯝꯗ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯀꯔꯤꯒꯨꯝꯕ ꯗꯦꯠ 10 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯃꯤꯠꯌꯦꯡ ꯆꯪꯉꯛꯇꯕ ꯇꯥꯔꯕꯗꯤ ꯀ꯭ꯂꯕ ꯑꯃꯗꯤ ꯃꯥꯏ ꯄꯥꯏꯕꯤ ꯃꯅꯤꯄꯨꯔꯗ ꯂꯩꯕꯤꯔꯤꯕ CEOꯁꯤꯡꯒ ꯇꯥꯟꯅꯔꯒ ꯊꯪꯅꯕ ꯅꯨꯃꯤꯠ ꯗꯦꯠ 21ꯗꯒꯤ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯀꯅꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯑꯉꯥꯡ ꯎꯅꯕꯗ ꯗꯣꯛꯇꯔ ꯑꯃꯗꯤ PiiMa Health Careꯅ Thoubal Mellagroundda ꯂꯩꯔꯤꯕ ꯍꯦꯜꯊ ꯀꯦꯌꯔ ꯑꯁꯤꯕꯨ ꯃꯅꯤꯄꯨꯔꯗ ꯂꯩꯕꯤꯔꯤꯕ ꯃꯦꯗꯤꯀꯦꯜ ꯗꯤꯄꯥꯔꯠꯃꯦꯟ ꯑꯃꯗꯤ ꯒꯣꯚꯔꯟꯃꯦꯟꯠꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯍꯥꯏꯖꯔꯤ